Chief Minister Nongthomam Biren Resigned Tobu Yaningde Kuki MLA Taragi Matakta Action Lokot Pangamdaba Speaker Pam Lokthokadabani Haina Maira Paibi Singna Wakat Mipam Pangthokre. Leibak Asuk Lurbat Matam Asida Chief Minister Nongthomam Biren Resigned Tobu Yaningde Manipur Thugai Naba Siliba Kuki MLA Taragi Matakta Action Lokot Padingamdraga Manipur Kanba Pamba Maitai MLA Singda Action Loriba Speaker Ti ai Saitabata from Thadokadabani Haina Placard Kayasi Naduna Impal Iski Manung Channel Laiba Naharup Pangong Makong Women Welfare Association Naharup Huirem Lekai Women Welfare Association Amadi Bamon Kampugi Maira Paibi Sina Tonga Tongan Mapam Singda Wakat Mipam Pamduna Pendaba Pongdokre Wakat Mipam Sing Aduda Tonga Tongan Bamapam Singi Maira Paibi Singi Thomi Singna Pongdokibada Manipuri Asuk Luraba Tanpam Asida Chief Minister Nongthomam Biren Pam Thadokpa Haibasi Matang Sadaba Amani Haina Lawi Chief Minister Nongthomam Biren Pam Thadokpa Tarabadi Kuki MLA Taragi Matakta Action Lokhatpa Ngamdaba Speaker Busu Pam Thadok Hangadabani Sahi Ani Helava Power Loshin Bangamdan Liba Lan Asibu Atopa Chief Minister Ama Silabasu Tok Liba Lan Asida Loshin Bangamani Haibki Tajab Late Tok Liba Lan Asi Chief Minister Silaga Loshin Bangamani Haib Silaga Loshin Bangamani Haib Lairabadi India Lengang Namiam the Chap Chaba Pokum Pigadabani Tongan Tongan Pumps in the Punky Wakat Mipum Aduda Chief Minister Resigned Tobu Yaningde Amadi Khungakpa Phabiyaroi Haiba Kholauna Singba Launaki CM Resigned Toubada Harauribasing Asi Kuki Terrorist Singa Pau Hangladuna Mafaru Tawoidaba Tobigano Kuki CM Birena Resigned Touba Matamda Kuki Sina Harauribagi Maram Karigino Punamaxi Biri Deleriba MLA Singsina Kamkam Toi Haina Aina Asi Mediagi Tonga Kongdoksen BJP के सेंटर लीडर सिंगना मणिपुर येंगलिबा मियेंग असी फमगी मिकाबगी वादी तराई थोकलदुना यामनि इकाइबा अमदि तुकुचबा फावी हौकिबा सही लिसिंग अनि कुलुमदोइगी मे अहुमदगी चथरकलिबा कुकी सिंगी लान असिना मरम ओइरगा लमदम असिगी मियाम कया अवावा मायोकनदुना लैरिंगै तालक असिदा तंपाक अमदि सिंगी मियामना चीफ मिनिस्टर नोंगथोमम बिरेन लुसिंगबा BJP की लेंगाक असी खुदक्ता हंदोकदबनी हाइना तक्सिनु लाखी मतम अदुदा तुमिना खंगसिनदना लैरगा हौजिक असेंबली की मरु ओइबा मिफम फमदुना वारेप लरुमदाई मतम असिदा सेंटरना चीफ मिनिस्टर ओइरिबा नोंगथोमम बिरेनबु खुदक्ता कौखरगा नोंगालगा रिजाइन तहनबगी थवोंग असी यामना पांगदबा अमदी कॉन्स्टिट्यूशनबु लाना ओहरनबु होनबा थवोंग अमनी हाइना हानगी चीफ मिनिस्टर नो ओक्रम इबोबिदा फोगदोखरे ngasi kauraga charter flight ta hingda kaya usitabno kauraga you go and tender resignation haina advice ta wiri bise kitang mangjauna na advance oina ta wira magadi si manipur da thoiba laibak thiba thodok mayam si aidi thomoy khalle adu masi ai wakhan si moina akhoi sibu tin Kangdouna ubra akhoi toin hanjan di ngang ko akhoi opposition mi manga khaktane akhoi na bu sarkar inthu ngamro Sarkar mo hongdo hongjin sarkar tu bese within the government party manungda kainara kanda ayambana sarkar hongdo hongjin sarkar tu si towe darkar lergade even midnight to wasa halina leader ama moi manung digi khanjagadabni aigi di pangdaba haigadra mesio woidaba haigada aidi sigum besi khangwa yamna wae pham ka sudarka woitieba praja manipur ki praja sing da yengiba miyengse masidi sorry I can't tolerate Sumaina usithoidaba torko targadi phamdi lairna sidokhiuna saruk sam hena phaye khanbiyo no yapamba leader khanbiyo akhoi gi thuna karamba matamda shanti peace and normalcy pura aga manipur si prajana manipur ge prajana moida comfortable majority mandate pi khrabneba masi full time chathalaga manipur da leiba praja sing si respect tawbiyo full time Mayamgi seva tahonbiyo ado akhoi gi side tagidi constructive suggestion ado shi tawbiyo chida Yaningdaba du de khoi Yaningdre na adum haineba khoi Delhi gi chief minister nupi da piraba yai haina BJP gi awangba source amana phongdrokli Tha asigi manga da pangthokhiba Delhi gi assembly election da thajadaba mongda AAP bu maithiba piduna BJP na chauna mai pakraba matungda Delhi gi anoba chief minister asi kanana oigadagi haina yenglakpada AAP gi chief
केजरीवालबू माइथीबा पीखिबा परवेश वर्मा यावना मियोय कयागी मिंग पुखटख्रबा मतुंग बीजेपी की मसक ममिंग फोंदोक्तबा मियोयसिंगना दिल्ली की चीफ मिनिस्टर असी नुपी ओइहलकपा याना लई हाइना फोंदोरकली पांथोखिबा मिखल अदुदा बीजेपी ना सीट 100 की मनुंगदा निफुगु निपान फंगबा ngamduna mai pakraba matung party की मरु ओइबा मिरेपसिंगी मनुंगदा अनोबा चीफ मिनिस्टर अमसुंग कैबिनेट खंदुना वासक लौनबा थौरांग तौबा हौनखिबनी अदुबु दिल्ली की चीफ मिनिस्टर अमसुंग अनोबा कैबिनेट की वासक लौबगी थौरम असी प्राइम मिनिस्टर नरेंद्र मोदी ना ngasi निमित मरिनी की खोंगचत्ता फ्रांस अमसुंग यूएस ता चटखिबना मरम ओइरगा था असिगी तराम दोइदा महाकना यूएस तगी हलकलबा मतुंग पांगथोकनबा थौरांग तौरी हाइना रिपोर्ट असिना फोंदोली दिल्ली दा नुपी की ओइबा अमदी दलित सिंबु मपुंग फाबा रिप्रेजेंट तौबा ngamnabagidamak दिल्ली दा नुपी सिंगी थाक वांखनबा अमदी दलित सिंबु अवांगबा थाक थमनबगidamक्ता सेंट्रल लीडर सिंगना दिल्ली दा चीफ मिनिस्टर की फम असि नुपी दा पिननबा थौरांग तौरी हाइना पाव असिना मखातान हारी मालेम nganbagi mihat chenaba pung kunmari ki manungda puthoktrabadi achi hakchang loroi haina JSC amadi maira paibi sina phongdokre Imphal East ki Moirang Kampu awang lekai digi laisram malem nganba sweep card lakpa sakang dabasina nomaina kapton halamagi thokdokta tongan ba mioi sing adu pung kunmari ki manungda puthok taba tarabadi achi hakchang loroi karigum misi asigi langla langjin puthoktuna JSC amadi lebak miyamda khangandrabadi makha taba warep ka kaya lauduna akan makhongjang changchilagani haina misi asiga mari lena sem ki ba JSC ki maikai digi phongdroli wapam asiga mari lena JSC na tinchit road laiba khewa alup ki thongda tinchit road ki mafam singda laiba club amadi mara paibi loop sing na sathaki wakat khongjang aduga mari lena JSC ki convener moirang tem Sukumar maitai na wapam asi phongdokhibani